ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯥꯝꯒꯤ ꯎꯗꯥꯚꯣꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯗꯨꯒꯤ ꯔꯣꯡꯄꯨ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯝꯅ ꯂꯩꯅ ꯏꯔꯝꯗꯝꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯎꯕ ꯐꯪꯗꯕ ꯀꯥꯁꯤꯟ ꯀꯣꯌꯥ ꯀꯌꯥꯁꯨ ꯉꯥꯡꯕꯤꯔꯕꯗꯣ ꯑꯩ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯈꯨꯋꯥꯝꯗ ꯊꯣꯛꯄꯤꯌꯨ ꯂꯩꯔꯤꯕ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ IDPꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯛꯊꯦꯡꯅꯅ ꯃꯈꯣꯏꯒꯤ ꯑꯄꯦꯟ-ꯄꯦꯟꯗꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯍꯟꯈꯤꯕ ꯑꯃꯗꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯉꯔꯥꯡꯁꯤ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕ ꯑꯁꯥꯝꯒꯤ ꯔꯣꯡꯄꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯈꯟꯅꯔꯛꯄꯗ ꯀꯁꯥꯗ ꯂꯥꯛꯑꯒ ꯑꯔꯨꯕ ꯋꯥꯔꯤ ꯇꯥꯟꯅꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣꯕꯨ ꯀꯁꯥꯗ ꯃꯇꯝꯗꯨꯗ ꯂꯩꯕꯤꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯒ꯭ꯌꯥꯟꯒꯤ ꯄꯨꯀꯩꯅꯤ ꯁꯤꯅꯤ ꯊꯝꯖꯅꯤꯡꯉꯤꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ MLAꯁꯤꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯁꯤꯗ BJPꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯆꯣꯡꯊꯣꯛꯂꯤꯕ ꯍꯥꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯒꯤꯗꯃꯛꯇ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒ ꯄꯨꯜꯂꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯣꯡꯄꯨ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯤ ꯄꯟꯕ ꯌꯥꯔꯤꯕꯗꯤ ꯉꯔꯥꯡꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜꯗꯒꯤ ꯖꯤꯔꯤꯕꯥꯝ ꯇꯝꯅ ꯕꯥꯏ ꯔꯣꯗ ꯍꯥꯏꯇꯥꯔꯦ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯛꯄꯗꯨꯗ ꯌꯥꯎꯔꯛꯈꯤꯕ MLAꯁꯤꯡ ꯑꯗꯨꯃꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯛꯏꯕꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯗꯨꯒ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ MLA ꯇꯣꯡꯒ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯦꯡꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯍꯩꯈꯥꯝ ꯗꯤꯡꯒꯣ ꯑꯗꯨꯒ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯑꯗꯨꯒ ꯄꯥꯆꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯥꯄꯝ ꯀꯨꯟꯖꯒꯦꯁꯣ ꯌꯥꯎꯅ ꯍꯥꯏꯔꯤꯕ MLA ꯁꯥꯄꯝ ꯔꯟꯖꯟ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯍꯥꯛꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯈꯥ ꯇꯥꯅꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯇꯥꯔꯦ 1982ꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 10ꯗ All Assam Taekwondo Association ꯂꯤꯡꯈꯠꯇꯨꯅ ꯃꯗꯨꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯑꯁꯥꯝꯁꯤ ꯀꯨꯏꯅ ꯁꯥꯟꯅꯕꯒꯤ ꯂꯝꯕꯤꯗ ꯂꯩꯖꯔꯝꯃꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯁꯥꯝ ꯍꯦꯛ ꯄꯜꯂꯛꯄ ꯃꯇꯝꯗ ꯑꯁꯥꯝꯁꯦ ꯑꯩꯒꯤ ꯇꯤꯟ ꯑꯦꯖꯀꯤ ꯃꯇꯝꯗ ꯁꯥꯟꯅꯔꯤꯉꯩꯗꯒꯤ ꯍꯧꯔꯛꯄ ꯏꯟꯅꯔꯛꯄ ꯃꯌꯥꯝꯗꯣ ꯈꯜꯂꯀꯥꯟꯗ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃꯁꯨ ꯂꯩ ꯂꯣꯏꯅꯅ ꯃꯇꯝꯗꯨꯗ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ Manipuri Mete Masa Mayam was Sanola, Nasini, Anang Pimusama, Assam the Sanagiba, Silver the Giri, Potato Sagi, Pimusama, for Jiri Waka, Ghost Boy, and Taylor, the 8th time Navla, Naduki, but I'm hoping was into this and I got it. They were enough. Assam the Viva, Silver the Viva, Manipuri Singa, Manipuri Kanba, Manipuri Shivaisi, Aduki Mate, Adopa Zagada Lagi, Henry the Kanjay, Adopa Zagada Libusingo, and a Wali Haja in the day. Sama Manipuri, Pokokayada, Iron Pigi, Suda, the Manipuri loan, Nipan Suba Seduna Sana Bakayada, Kasada Liva, Manipuri Singer, Logiba, Lucy Muslim Logi programs, and all, Sintani, I will come again, Zitaki Manga. Angbiamba, Egiamba, Cyclone, Omlakadasi. Marichuna Tambiami, Samna, Iramda Manipura, Pamna Lena, Iramda Miwakan, Kanmada, Uva from the Kasikoya Kasong Angela, Yamaki Damka Tuam, the Tobio. Manipuki Puarida, Ninkau Musas in Kanarakoda, Kasada Laga, Aruba Waritana, Ibaki Madam Sekari Nobu, Kasada, Madam Lagirama, Alaman Singo, Yan Bipuka in Sini and Denise. Aduna, let's see. We Udarbon constituency or Male, we Manipuri population, we sing Tran, Male. Aina, BJP, what had a view, I don't give Madamsi, Yana, but comes again. Madamada, Bharatsi, Congress, the Queen, the Sasan Tormi. Notice India, Assam, Manipur, Nagaland, state mother in Masada Maina. Ecosi, Ye Baki being a mile with the game. We go on by young who you want to eat the later. Hello, Madekra, Hana Pran, and you will remember Atal Bihari was by in the second Paimadanda. Notice in the donor minister, notice council, slow get what office we put in notice it. Notice the question of Bharat Sapphire. Bharat Sapphire with notice Sapphire, another way, young and Bharat Sapphire, notice India, young the Villarena, Puggy, say so much to be able to Bharat Yanana party, Madam Dugi, Lucin Puren Veramba, Pradhan Tiramba, Atal Biari was by Sinimaki of the Kubak, Marata, Toan, Sukeada, Yogada.
भारत की पार्लियामेंट लेकर लगा भारत की पार्लियामेंट लेकर लगा तोान इरांग लेकसु मणिपुर काय यारो मणिपुर काय लोइना लाउगिबा प्रधानमंत्री नरेंद्र मोदी नि सिनि थंजेनि से मकादा सरपदा कुइना असम दाबा मणिपुरी सिंह लोइना मणिपुर दा रहिबा अपन मणिपुरी सिंह मंग कुमंग असम दा चुक चौबा पॉपुलेशन नम लेरकांदा मसिदा कोई लोइदो केंदुना सकल मिरगसु कोई नाटक लेबा मानो अमखत श्री हेमंत विश्वास जी ना चीफ मिनिस्टर ओइना मागना मणिपुरी समाज की खल्लकांदा अखोई मणिपुरी लैंग्वेज की ऑफिशियल एसोसिएट ऑफिशियल लैंग्वेज होइना कोई असम की लोन मरीदा अमर चरण में बैसे कोई हेमंत विश्वास जी ने लुसिंबा बीजेपी दा वोट पीर गई परम दिवसी सिलजोदा मइदै मेसी भारत अपुंबदा मणिपुर रिकॉग्नाइज तौरसु अनि सुपर स्टेट की असम रिकॉग्नाइज तौरा अदुंबा कलपगी सरकार की खबर इंगान हाइते बताए तोान में एविडेंस के आदा मइदै मेसे तपनबो कोनबदा सिरि कोई कनोसिंगा कनोदा विश्वास इन करना फोटो में मिरमदा आई आगे तो फोंगो सरी जो लोइसलकदा वाहम के आसी थमजरकांदा asi ना वेबा आई मधु राजदीप वाला पे यामना प्रोमिनेंट वेबा सांगी लीडर नवी अदुना अपुनबा आई कोई नॉर्थ इंडिया की मणिपुरी की लाखों इशू की मक्का कोई मध्यम पांग यौजगे लोइना कोई मरुसी हदक की लाइव विधानसभा की इलेक्शन सिदा कोई मणिपुरी सिंह मइदै सिंह वोट अमत सैदोकला पूरा पीबीओ हाइदरगा आई डेनरी लोइसिनजरी भारत माता की masing ngarang kita amuhan na ningsing mata raga di Manipur Chief Minister hade ba MLA singa sika pull lagai dre tuan ba official singa loina raga ifal gi jiri bam ta na lakim ni jiri bam ta na lang na ba lambi du da tuan ba masing ala ba central na mari state security partner china section na thon no thodok to tramanga semagi thaba du chathage madu gi matung da jiri bam thong matung da jiri bam district hospital yengchen ba loina na ari ba ko gi mafam mama da tuan ba community sing pun ba mi pham ma bangtu na Manipur ing ta ba porong na ba gi thaba du paikha ki du ga lairi ba jiri bam da lairi ba tuan ba IDP singa wari shan du na ꯆꯦꯡ ꯅ ꯃꯈꯣꯏꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯍꯟꯈꯤꯕ ꯑꯃꯗꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯉꯔꯥꯡꯁꯦ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕ ꯑꯁꯥꯝꯒꯤ ꯔꯣꯡꯄꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯕꯤꯖꯦꯄꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯃꯐꯝ ꯑꯁꯤꯒꯤ ꯍꯥꯏꯗꯤ ꯎꯗ꯭ꯔꯥꯚꯣꯟ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯁꯤꯗ ꯕꯤꯖꯦꯄꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤꯗꯃꯛꯇ ꯏꯂꯦꯛꯁꯟ ꯈꯣꯝꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯤꯁꯤꯡ ꯂꯩꯔꯤꯕ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯦ ꯆꯠꯊꯕ ꯅꯠꯇꯅ ꯍꯥꯏꯔꯤꯕ mafam asida su himata vishwas saramana luchingba lainga asida manipuri singna su thogopata natana manipuri singidamagda himata vishwas sarama BJP na paikali ba thabak thorma sibu adubu su mahaki maikade gi apem adu fongdoli aduna makata ba karam ba khongchat chakani habdodi akoi makata na mohna yingmina ba mathau tari hoji phawgi ona pawdam jari ba naurem tanranjan ichel news newak rongpu Assam